ꯂꯩꯃꯈꯣꯡ ꯑꯦꯛ ꯁꯥꯔꯚꯤꯁ ꯀꯣꯂꯣꯅꯤꯗ ꯀꯨꯀꯤꯁꯤꯡ ꯆꯪꯗꯨꯅ ꯂꯩꯍꯟꯅꯕ ꯑꯥꯔꯃꯤꯁꯤꯡꯅ ꯍꯣꯠꯅꯕꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯩꯇꯩꯁꯤꯡꯅ ꯊꯤꯡꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯂꯩꯃꯈꯣꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯃꯈꯣꯡ ꯑꯦꯛ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯅꯥꯒꯥ, ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯇꯥꯜꯂꯛꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯈꯨꯟꯗꯥꯔꯝꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯂꯩꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯀꯨꯀꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯂꯩꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:45 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯏꯃꯨꯡ ꯈꯔ ꯂꯩꯃꯈꯣꯡ ꯑꯦꯛ ꯁꯥꯔꯚꯤꯁ ꯀꯣꯂꯣꯅꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯔꯃꯤꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯂꯩꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄ ꯍꯧꯖꯤꯛꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯃꯨꯡ ꯀꯌꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯥꯔꯃꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡ ꯆꯪꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ꯫ ꯂꯣꯏꯅꯅ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯌꯥꯒ ꯑꯀꯟꯕ ꯋꯥꯍꯩ ꯐꯥꯎꯕ ꯉꯥꯡꯅ ꯁꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯕ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯑꯥꯔꯃꯤꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕꯗꯤ ꯂꯩꯃꯈꯣꯡ ꯑꯦꯛ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯅꯥ ꯇꯥꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯄꯨꯟꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯃꯛ ꯆꯪꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯑꯦꯛ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯍꯥꯏꯕꯁꯤ 38 ꯚꯤꯂꯦꯖ ꯅꯝꯕꯔ ꯈꯨꯔꯈꯨꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯆꯪꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ. ꯑꯃꯗꯤ ꯗꯤ.ꯁꯤꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯥꯔꯃꯤꯒ ꯃꯨꯛꯅꯕ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤꯅ 9:30 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯂꯩꯃꯈꯣꯡ ꯑꯦꯛ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯍꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯃꯈꯣꯡ ꯑꯦꯛ ꯁꯥꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯅꯆꯤꯡꯕꯗ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯩꯇꯩ, ꯅꯥꯒꯥ, ꯀꯨꯀꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯍꯥꯟꯅ ꯃꯩ ꯊꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩꯁꯤꯡꯅꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯩ ꯊꯥꯍꯧꯗꯕ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩꯅꯆꯤꯡꯕ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯎꯌꯨꯝꯄꯣꯛ ꯅꯣꯡꯁꯨꯝꯗ ꯂꯩꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ MPAꯒꯤ ꯀꯦꯝꯞ ꯍꯣꯡꯕ ꯌꯥꯔꯣꯏ ꯀꯝꯃꯤꯇꯤ꯫ ꯎꯌꯨꯝꯄꯣꯛ ꯅꯣꯡꯁꯨꯝꯗ ꯂꯩꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF-ꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPAꯒꯤ ꯀꯦꯝꯞ ꯍꯣꯡꯕ ꯌꯥꯔꯣꯏ, ꯃꯈꯣꯏ ꯂꯩꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯄꯤꯁ ꯑꯦꯟ ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ PDCC ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ L. Joyꯅ ꯍꯥꯏꯈꯤꯕꯗ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯎꯌꯨꯝꯄꯣꯛ, ꯅꯣꯡꯁꯨꯝ, ꯄꯨꯈꯥꯎ, ꯇꯦꯔꯥꯄꯨꯔ, ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ, ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPA ꯂꯥꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯒꯗꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯌꯥ ꯑꯗꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯌꯦꯡ BDF ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯄꯨꯈꯥꯎ, GP ꯑꯃꯗꯤ ꯃꯀꯦꯡ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ GP ꯑꯃꯗꯤ ꯏꯀꯜꯅ ꯁꯤꯜꯂꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯇꯧꯅꯔꯤꯕ ꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯁꯤꯗ PDCCꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫